Showcase senaba miyoy ama masagi mayumdagi faduna putukraba matung nongmay na kapila Kamando na Imphal West amadi East District sa takliba operation da nongmay tarong marupun sa liban amadi bom nipan pagatumpa ngamkre Sabsaba wafam khanghandrabadi hayengdagi tidim lambida matam kaktana banjat hayang haina lautok Mami TV pau mitning tabiri besingbo taramnok jari pau sanduk na pijari Masakhang daba kutlai paiba singna masagi mayumdagi faduna pukiba miyoy ama nongmayna kaptuna hatlamle hairiba thaudo asing ase ayuk anganba pung anirom taba matamda kumbi police station gi manung chanba kumbi khuga wangma turel mapalda thokibani laikhidraba miyoy adugi maming khangembam sanjoy chahi kunthra taruk apokpa manglemba kawi kumbi setupur maning laikai dagine mahaki masada nongmai maru ani panbagi dakpham lei asiba hakchang thodok thokfam dagi kumbi police ki kangbuna lokhatlaba matong rims ki mirens khangda thamgre hairi Thaudok asigi matangda manak nakpa miyoy singdagi fangba paugi matung inadi sakhangdaba singna nongmaina kaptuna hatlamlaba Sanjoy kumjali sing ani tarani panda masagi chahi tara taruk khakta ngairibi nupi macha amabu ikai khumnaba manghan kibagi thok thaudokta poxco case amaga mari lainana jail da lairuraba misak amani mahak ngarang masagi mayumda tumduna lairingai sakhangdaba khutlai paiba singna masagi mayumdagi faduna pukhibani hairi adum oinama hojik phawbagi oinadi mihat aduga mari lainana lal hobalup amatana makoina tawkhibani haina khanghalapa laitri Security Force na lokhatpa section thorangi saruk ama oina ngarang Imphal West, Imphal East Kaksing Kangpokpi amadi Thobal District ki tongan ba mafam singda operation sathakre operation aduda Imphal West amadi Imphal East tagi nongmai taruk kapayariba maru kunthra nipan bom nipan phagatpa ngamle hairi loinana tongan ba mafam samakul humdoida hangdokpa check post singda lo thugai ba mioi lising ama samaka marfu mathoi phagatpa ngamle hairi Bisnupur District ki Superintendent of Police Roni Mayengbam transfer tawba yaroi haina lengakta taksilladuna irengbam apunba maira paibi lupna sinduna irengbam mapan kangjaibung community hall miyanggi wakat mifam chathakre wakat mifam aduda SP Roni Mayengbam transfer tawba yaroi SP Roni Mayengbam ki transfer order khudakta kakatlu logi ethics ngakna satpa Roni Mayengbam ni haiba slogan sing thaba placard kaya su sinnakibaga loinana kholau kaya su lauki Khongjang loi amana phongdokhibada haukiba tha ani ahum asida Bisnupurda SP ani ahum sinkre masi lengaki karamba thausilno masigi aronba agenda karino SP Roni Mayengbam hojik thogliba irang asin nem thanaba kanna hotnabada asoba thaudang lawriba SP ni maram asina lengakna thuba matamda SP Roni Mayengbam gi transfer order khudakta kakthalu mahakpu SP amuk oina thambi kho lengakna miyang giwa Tabi dragade makhal makha khongjang kaya sangsilagani maduda thoglakpa daita lengakna pugadabani haike Bisempur da hauji Bisempur district ta porakpa SP khudingmak haidi ngakta laitana haidi khoi transfer tawbiris ki maram se aikoi gi Manipur sarkar gi karamba aronba haidi policy leibno haibasi aikoi na haijaningi kari maram gi damakta tha ani phadriba Roni Mayengbambu kari maram gi damakta aikoi gi transfer order asi haidi tawbiribuno magi karamba haidi nungaitaba natraga magi karigumba haidi asoiba khara urakanda transfer tawbiribuno haibasi haidi khangjaningi duga tawbidana basu haijari district transfer order
ngasi Bisnupur district ki tongan ba mafam kaya dagi lakpa nupi kaya na SP office gate solon sinbaga loinana lambi thachinduna Bisnupur SP Roni mayeng bam chatkiba yaroi miyam na khongjang changsinkre miyam gi khongjang adubu Pathanaba Roni Masa Thuklaktuna Sarkar gi order ni haina ima ibel singda haijiraba matung chatki mahakna Bisnupur SP Roni mayeng bam 7 MR commandant officer oina transfer taukibabu yaningdaba phongdoktuna tidim lambi da lakpa gari asat awok sing tidim lambi gi Bisnupur singdol Wasifai Lamkhai Nasau Lamkhai Puwala amadi Sunu Sifai da lambi thingjinduna khongjang changsinki Hawzik oiriba lamdam asigi irang manungda Bisnupur district station gi SP toina hongdok hongjin tauriba asigi matangda yaningdaba phongdokpaga loinana hiram asigi matangda sabsaba ama miyamda lengakna ngasi phawbagi manungda khanghandrabadi hayengdagi tidim lambida matam kaktaba ban tauragani haina lauthukre wafam asi Bisnupur district apunba luki secretary ti Bikramna Paumi singa unaba amada haikibani mahakna haiki ngaihak laitana Bisnupur district Police ki SP Hongdok Hongjin Tauba asina miyamda amadi district asida thoglakpa thodok wathok singda akaiba kaya piri hawzik lakadoriba SP asina kayam kuina thamgadoriba no haina so hangki Hawzik anoba SP oina Bisnupur gi Sar Megachandra lakpiga dore hariba Sar Megachandra asi numit kayani thamakhan thambidoribra Thama Makai Tambiga Dora Havigi, Bakum Masi Manipur Gamena, Razamiang Yamang the Sengdopiu, Karigumba Sengdopi the Bataragadi, Haying Dead 26, as if Homanung Sida Manipur Gomen, Sengdopiu, Karigumba Sengdopi of the Bataragadi, Haying Imatang Dead 27 Degi, Bisnupur District Nupi upon Balup Amadi, Bisnupur upon Balup Club Organization, Punamakaluana, Bisnupur Lambi, Tidim Lambi, Matam Kakta with the Bantauzaragani. Aroibada maroiba pau amuhana So kiasta senaba miyoy amma masagi mayumdagi faduna putlokraba matung nongmay nakapuna hakan Kamando na Imphal West amadi East District sa sakiba operation da nong may tarong kan pa amadi buong ni panhagal pangamkre. Laingak na sabsaba wafong kangan jabadi hayeng dagi tidim lambida matang kakta na bancha na nangalaw MAMI TV Paulo Sinjere Miting Tabiri Basing Both Hagatari.